mayambu ahanba maktada Manipuri wari yumjauna mayambu amuka hana taram noksari ngasi soi khoina mayam gi damaktani haidana phulhora story ma mayam gi damakta khudol tam ga haidana puduna laksari wari asili thoksara pamatamda soi kiba lan kiba kaya yaurabasu mayam na puksil sauna ngapi wari asi hingliba amadi laikhidraba kana gumba mataga mari lenana ijaba wari na sadi bhab na mapung phana sagasaduna ijaba wari amakakni phare mayam adudi wari asi hauna pathokjarak lagi ngasi gi wari asi gi maming maiba saubagi sangle numidang wairam gi matamni sauba mahaki lai gi dhuk thambam thokpa thalaga mahaki mangol masi adomda adum tumina phamli phamna saubana wakhalda suna sukhali mamang lomda yengthoklaga asuk saukraba yumjaw asidai thanta khakta sahi kumja masing yamna leire ngasi phawbada ina kai kaino aina tawrakliba thabak mayam asi yumthang nabada leiriba kangbu sing asina kai gumba mata khangba janati tasena makhoi nai ngonda kalak yeng thibasi aduki matik yamna yami maram asina aina su hingkhola si aduki matik yamna sauba maramna makhodagi khara ngak thokna bagida makta aina su kai kaino khara sem basaba tawraga ai singak thokna ba tawri aduna yumthang nabada leiriba doren amadi hongbagi imung asinagi imung dami tari ai ge suk chawkhraba lanthum aina na hawena leiringai matamdagi hauna makhoigi imung manunggi miyoi sing asina khoi gi imung manung asi adum kalaktuna lakpani hojik so du mangai ahal matam osilaklabanina ai gi nupi angang itu isara amata sulaitrabanina makhoina ai laikhidraba matungda lanthum asi loina lahoragi haidana khalli adubu masi pumnamasi amato thohalo aina sukwana hona jaduna ngak senduna lakpa amadi aigi pai pusingna ngapi sembiduna thanamba law hingkhol amadi lairiba yumpham matek sisu laigi tingki kai gumba khara tawraga senahanda yaroi khanduna senaraga lakpani adu bauji phawada aina tawriba thabak mayam sing makhoina kari gumba mata khangbusu leitri khangsu khangalo hende henje laklagadi maiba saubai gi itik khangan kadabani phare aigi phambam thokpa dum tumina phammaga leiraki aduga ngi haktang gi matungda sak thonglaga isu dum maksaragi ithanta ngaibanina saga sisu thongningaga thoningdraga to ha khangji asumna kayam kuni hinglaga laigadabano maiba sauba khulasi gi maibani mana na hawringai matamda laikai gi thawdo wathok aduki matik yamna satlammi mahaki masanupi amadi masanupa mahaki nupi lambi gi khudong thiba thawdo amada laikhidre masina maram oiduna amaiba sauba mahak mathanta khakta yumda matam kuina sangna lelaga lakpani adubu nongsu thagi matamna lakpada amaiba sauba tumpham ga amata khangde mahaki tawriba mong matawsing laikai gi miyoi singna sukana agumba matana amaiba sauba si yengsilatrabani mahaki mari mata amata sulaitre aduna amaiba sauba mahak mathanda khakta sauraba yumjaw sida mathanda lairibani wakhalda sum khallaga haukiba thawdo kaya sing ningsingdana leiringai matamda yumthang nabada leiba pisak prap lai aduga mahakna sum nairai khura hoigi yana khada aigi yembi ama sangkhre amuktang khura tanthokpa yagadra khura chawbadi wakhal amada mangduna leibani pisakna wa makha tana khanjana raga mo hairai kainoni tumina leirisibo khura hoigi yana khada aigi yembi ama sangkhre amta tanthokpa yagadra khura handa mukti hairakliba wafam aduda amaiba sauba bab tare ngasai makai kai gumba amada khalaga leirubado amaiba saubana hai pisa nangi yembido ai disangkiba khangautre maning thonglomdang yaktang sanglaga yana kha somdagi sanglaga haipetang yengi haibra yengoro pisak sodo maksangki pisakna yana kha tana sumasum sangsilaklaba kana duda mahaki yembido hausi waida somda sangkibani sambal khana bana lisilaga sangba su yada banina nam khairaga su sangba yada banina mamang lomdagi laklaga
mahaki yambi adu yengbani. Asum yengna lakpana pisakki masilda murum soli. Is onthokna so pak saukreda. Magi lamase kanagumba amata mahaki na habada laiba natrabani. Seba toksinaraga isu masidai dum yumpham ase mahakna sikraba matung tudum leisilasu yaba pone khoina adubu thangnariba doren hoina kai mo hairakadoriba aigi nupadasu mamang thaki matamdagi adum haidi hairaklabani adubu yaba kobolaiti khura se khara seba toksinaraga mahaki lanthum mayam ase akhuna lahongnaba tawsi hadana adum haibani adubu yaba kobolaiti karamna tawgani sidi haidana wakhalda khalaga leiringai matamda mahaki yambido wapal adomdagi khonglai mahak su phat laisili aduga wapal adomda mai kaplaga yengkadabadusu makutta mai puraktre numidang yasang lakbagi mamli tawbaduda mahak su dumak mamirado munna dumak yengli sangdoklaga yengbana mahak su kana laigi mahaki yambido wapal adomda laibra hadana dumak sangsilaga yengna bohotnaringai matam maduda wapal adomda wa ama mathanta hekta phere haiba horaklai adubu pisak kaisu thoina wakhalda khanjiluba tawruda mahaki leifam thokpadumak leiraga wapal adugi maikedomda asum jangsilli aduga pisakna hairai kaino haujiwaida khongbagi makhol ama takibadaine aduga muk leiramdribasina kadai waida sakraba haidana mahaki yenado kaudana phagnaba yamna kanu hotnari ngai haktangi matungda yembidusu kadomdagino khangdi makhol yamna hauna khonglapani maduda pisakna haima kadai waidagino khonglaiba yenasina haujiwaida wapal adomdagi khongkhibadaine haidana pisak mahaki wakhalda khalaga leiringai matamda wapal adomdagi kanagumba misak amana sor sauna holaga murum solaga makhol ama taba horakpani makhol singadu hek tarakpada kanano sidi khura saubagi hinkhol asida mi atopaga muk leiramoida wapala somdagi sor sauna honba mata khalakliba asibu karino haidana wakhalda khallaga leiringai matam aduda wapal chabun singado job laun hekta nomba horakpani madugi mong matau singaduda kaino sidi wapal asidi thak nomba horaklena as onthokpani sidi kamai tawni yena sibu sumda sakraba jala haidana makhoiga tainaba sambala domda haifet amuk changsilaga yengluba matamda mahaki yena dudia sumda muksalaga makhoigi hinkhol manungda muk leirami maduda pisakna haima aidi sida yamna wana thirurisiga asumda leirami haidana pisakado sakya haidana hek tawba matam aduda mahaki mamang maktada kanagumba misak ama tuba samlaga sakhi misakado kananu haiba sumayak sengna mata khangudri pisak masamana sap hekta yunglaga karino hadana makok to masa phawba nantharaga makut aduna masa phawba nantharaga mahak sodum tumina lei aduga ngi haktangi matungda maiba sauba prap thoraklaba matam aduda sauban hairai ibema pisa nangi yambi ado phanglabra haima hai ibema kaidawrage nangna sumna lepaga leiribadubu kaidawrage adum hek kaurakpaduda pisak khamprek khanglaga khura ai bhab amada tawjarure khura aigi yambido sumda muk sakre khura ai amuk salage masa si thakkalene phare chalo nangi yambido phanglabadi makolda phajana thajilaga gyan tana lehaluro chalo asi haidana amaiba saubana hairai maduda pisaksu hoi khura haidana masadu ipa pakhana dumak lai mayum hek yaurakpa matamda yembido mahaki makolda sanghallami maduda maibana gamu oisileda haujikidubu karino aidi onthona kijakreda masibu mina nimphung angnarisi chumgadoribro yumthangna banaga oisileda amaibana goisile madugi sumathakta magi timu laimu mayam singadubu thadok-thadokdana thamliba jala aidi onthona haina khidreda haidana
ꯑꯃꯥꯏꯕ ꯆꯥꯎꯕꯒꯤ ꯃꯇꯥꯡꯗ ꯄꯤꯁꯛꯅ ꯃꯊꯟꯇ murum murum ꯁꯣꯜꯂꯒ ꯖꯥꯠ-ꯖꯥꯠꯀꯤ ꯋꯥꯈꯜ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄ ꯃꯇꯝꯗ ꯊꯪꯅꯕ ꯌꯨꯝꯐꯝ ꯑꯁꯤꯒꯤ ꯑꯃꯥꯏꯕ ꯆꯥꯎꯕꯒꯤ ꯃꯅꯤꯡꯊꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯐꯦꯠ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯠꯈꯤꯕꯒꯨꯝꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛ ꯑꯁꯤꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯇꯣꯏꯅ ꯃꯔꯛ ꯑꯃ ꯃꯈꯣꯏꯅ ꯇꯥꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯇꯧꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯤꯁꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯣꯡꯕꯁꯨ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯪꯉꯒ ꯂꯩꯔꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯍꯣꯡꯕꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯪꯉꯒ ꯑꯃꯨꯛ ꯂꯩꯔꯕ꯭ꯔꯥ? ꯍꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯑꯁ, ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ." "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯒꯤ ꯅꯁꯥꯗꯣ? ꯍꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯆꯥꯛ ꯊꯣꯡꯉꯤꯅꯦꯅ ꯅꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯡꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯅꯠꯇꯦ, ꯑꯩꯅ ꯀꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤꯕꯗꯨꯅ ꯀꯔꯤꯅꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯣ ꯏꯊꯛ ꯂꯣꯏꯅ ꯊꯛꯀꯠꯂꯨꯔꯕꯅꯤ." "ꯑꯦ, ꯅꯪꯗꯤ ꯀꯩꯒꯤ ꯊꯛꯀꯠꯂꯤꯕ?" "ꯑꯩꯗꯤ ꯉꯁꯥꯏ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯊꯪꯅꯕꯒꯤ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟꯕꯤ ꯑꯃꯨꯕꯤꯗꯣ ꯆꯪꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯈꯨꯔꯥ ꯌꯦꯟꯕꯤꯗꯣ ꯑꯃꯨꯛꯇ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯌꯦꯅꯈꯥꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯑꯩꯗꯤ ꯉꯁꯥꯏ ꯇꯧꯔꯛꯄꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯪꯉꯒ ꯂꯩꯔꯤꯁꯤ." ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯣꯡꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯈꯟꯖꯥꯟꯅꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦ? ꯈꯨꯔꯥ ꯆꯥꯎꯕꯅ ꯅꯪꯉꯣꯟꯗ ꯀꯩꯀꯩ ꯇꯧꯔꯛꯏ? ꯍꯥ, ꯍꯥꯏꯔꯛꯑꯣ, ꯑꯩ ꯇꯧꯒꯦ꯫ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯤꯕ꯭ꯔꯥ? ꯑꯗꯨꯒꯤ ꯅꯠꯇꯦꯗ" ꯍꯥꯏꯗꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯗꯨꯗ ꯍꯣꯡꯕꯅ, "ꯑꯩꯁꯨ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯁꯤꯕꯨ ꯁꯤꯈ꯭ꯔꯕꯗꯤ ꯐꯔꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯌꯨꯝꯊꯪꯅꯕ ꯁꯣꯝꯒꯤ ꯈꯨꯔꯥ ꯆꯥꯎꯕꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯇꯥꯗ ꯗꯣꯔꯦꯟ ꯑꯁꯤꯁꯨ ꯃꯥꯒ ꯌꯨꯝꯊꯪꯅꯕꯁꯤ ꯌꯥꯝꯅ ꯋꯥꯏ꯫ ꯈꯔ ꯊꯨꯅ ꯍꯥꯠꯇꯣꯛꯑꯒ ꯅꯠꯇ꯭ꯔꯒꯅ ꯃꯊꯟꯇ ꯁꯤꯖꯔꯕꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯀꯌꯥ ꯑꯃ ꯈꯜꯂꯤꯕꯅꯤ꯫ ꯁꯤꯕꯨ ꯁꯤꯔꯕꯗꯤ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯨꯁꯨ ꯃꯍꯥꯛ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯎꯖꯔꯣ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯒ ꯊꯣꯛ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯀꯅꯥꯅ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯍꯥꯛ ꯃꯊꯟꯇ ꯀꯥꯏꯗꯅ ꯍꯅꯨꯊꯪ ꯑꯁꯤꯗ ꯆꯥꯕ ꯂꯣꯏꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯁ, ꯑꯩꯗꯤ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯈ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯗꯦ, ꯁꯨꯡꯁꯤ ꯁꯤꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯁꯤꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯟꯅ ꯁꯤꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯁꯤꯌꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯇꯥꯗ ꯗꯣꯔꯦꯟꯅꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ." "ꯀꯩ ꯍꯥꯏꯔꯤꯅꯣ?" "ꯃꯥꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯑꯍꯤꯡ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯃꯈꯣꯜ, ꯃꯤ ꯃꯌꯥꯝ ꯑꯃ murum murum ꯁꯣꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯍꯩꯗ꯭ꯔꯕ ꯖꯥꯠ-ꯖꯥꯠꯀꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯅ ꯇꯥꯗ ꯗꯣꯔꯦꯟꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯃꯁꯤ ꯑꯍꯜ ꯑꯁꯤ ꯈꯤꯇꯪ ꯊꯨꯅ ꯁꯤꯕꯨ ꯁꯤꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯇꯨꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨ ꯐꯔꯦꯁꯦ, ꯆꯥꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯡꯂꯒ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯏꯄꯥ ꯄꯥꯈꯠꯂꯒ ꯑꯗꯨꯃꯛ ꯂꯩꯕꯗꯣ ꯃꯗꯨꯁꯨ ꯌꯥꯗꯦ꯫ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ?" "ꯀꯗꯥꯏꯗꯒꯤꯅꯣꯗ, ꯍꯜꯂꯛꯇ꯭ꯔꯤ." "ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯒꯦ ꯃꯥꯕꯨ?" "ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯅꯒꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ." "ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯔ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄꯁꯦ, ꯃꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯩ ꯄꯥꯝꯗꯦꯀꯣ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯐꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯁꯨ ꯏꯕꯥꯅꯤꯅ ꯂꯩꯕꯅꯤꯅ ꯁꯦꯝꯗꯣꯛꯄ ꯃꯇꯝ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯍꯥꯛ ꯑꯃ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯥ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯄꯥꯎ ꯖꯥꯠ ꯌꯥꯝꯅ ꯇꯥꯏ, ꯊꯛꯄꯤ ꯆꯥꯕꯤ ꯀꯩꯅꯣ ꯈꯔ ꯇꯧꯏ ꯍꯥꯏꯗꯅ ꯄꯥꯎ ꯈꯔꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯒ ꯆꯥꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯊꯣꯛꯑꯁꯤ." ꯑꯁꯣꯝꯗꯅ ꯇꯣꯝꯕꯩ ꯌꯨ ꯅꯨꯡ ꯈꯔ ꯊꯛꯆꯤꯜꯂꯒ ꯆꯥꯛ ꯆꯥꯅꯔꯨꯕꯒꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕ ꯑꯃꯒ murum ꯁꯣꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯇꯣꯝꯃꯩꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯁ ꯅꯨꯡꯉꯥꯏꯔꯦꯍꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ꯫
ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯁꯥꯡꯁꯤꯗꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯗꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯄꯨꯟꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯦꯡꯉꯨ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯅꯨꯄꯤ ꯐꯪꯏ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯌꯦꯠꯅꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯃꯗꯨ ꯄꯥꯝꯕ ꯑꯣꯏꯗꯦꯀꯣ, ꯑꯩ ꯃꯗꯨ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯗꯨꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯄꯥꯝꯕ ꯄꯥꯝꯗꯕꯩꯗꯨꯅ ꯑꯃꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯖꯔꯝꯃꯗꯤ ꯈꯔꯁꯨ ꯐꯒꯗꯕ, ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯀꯣꯏꯗꯦꯗꯣ, ꯅꯨꯄꯤꯗꯣ ꯀꯣꯏꯅꯕ ꯐꯪꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ꯫ ꯃꯁꯤꯕꯨ ꯑꯩꯅꯔꯣ? ꯃꯁꯤ ꯑꯩꯒꯤ ꯗꯥꯎꯅꯅꯤ, ꯑꯩꯁꯨ ꯐꯅ ꯀꯟꯅ ꯅꯨꯄꯤ ꯐꯪꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯑꯁ ꯐꯔꯦꯁꯦ, ꯑꯩꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ, ꯑꯩ ꯆꯪꯉꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯪꯍꯧꯔꯦ꯫ ꯇꯣꯃꯩꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯃꯁꯥꯁꯦ ꯈꯔ ꯈꯖꯤꯛꯇꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯈꯟꯖꯥꯅꯩ꯫ ꯇꯣꯃꯩꯅ ꯑꯁ ꯌꯨ ꯉꯥꯎꯔꯒ ꯆꯪꯂꯕꯗꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯑꯩꯁꯤ ꯌꯨ ꯊꯛꯑꯒ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯈꯤꯕ ꯌꯥꯏ꯫ ꯑꯗꯨ ꯑꯩꯅ ꯌꯨ ꯉꯥꯎꯗꯕꯤ ꯍꯟꯖꯤꯜꯂꯛꯑꯒꯗꯤ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯒꯗꯣꯔꯤꯕꯅꯤ꯫ ꯐꯔꯦ, ꯉꯥꯎꯗꯅꯕ ꯑꯩꯁꯨ ꯉꯥꯎꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯆꯠꯂꯒ ꯂꯣꯏꯔꯦ꯫ ꯐꯔꯦ, ꯆꯠꯂꯒꯦ꯫ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯁꯣꯝꯒꯤ ꯀꯥꯡꯕꯨꯁꯤꯕꯨ ꯃꯥꯏꯕꯅꯤꯅ ꯃꯊꯟꯇꯁꯨ ꯂꯩꯔꯤ, ꯑꯗꯨꯒ ꯅꯣꯡꯃꯇꯁꯨ ꯑꯩꯈꯣꯏꯗ ꯁꯤꯃ ꯆꯥꯎ ꯁꯤꯃ ꯊꯛꯎ ꯍꯥꯏꯕ ꯑꯃ ꯁꯨꯡꯍꯥꯏꯁꯨ ꯍꯥꯏꯗꯦ꯫ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯁꯨ ꯑꯐꯕ ꯃꯥꯏꯕꯗꯤ ꯅꯠꯇꯕꯖꯥꯠꯅꯤꯗꯣ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯪꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯇꯣꯃꯩꯅ ꯑꯗꯨꯝ ꯈꯔ ꯆꯪꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯜ ꯑꯗꯣꯝꯗ ꯁꯣꯔ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ꯫ ꯃꯗꯨꯗ ꯇꯣꯃꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯐꯠ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯃꯨꯁꯤꯜ ꯃꯨꯔꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯂꯕ ꯃꯤꯁꯛ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯨꯗ ꯇꯣꯃꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯕ ꯃꯈꯩ ꯃꯃꯤꯠ ꯑꯁꯤ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯣꯃꯩꯒꯤ ꯋꯥꯈꯜꯗ ꯏꯁ ꯀꯩꯅꯣꯗ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯤꯗꯩꯁꯤꯗ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯃꯈꯩ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯑꯁ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯦꯛ ꯍꯜꯂꯤꯗ ꯍꯥꯏꯗꯅ ꯇꯣꯃꯩ ꯋꯥꯈꯜꯗ ꯖꯥꯠ ꯈꯜꯂꯒ ꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯄꯅꯤ꯫ ꯇꯣꯃꯩ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯇꯣꯃꯩ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯂꯧꯔꯒ ꯃꯍꯥꯛꯁꯤ ꯎꯞꯊꯨꯅꯅ ꯇꯨꯁꯤꯜꯂꯤ꯫ ꯇꯣꯃꯩ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ, ꯍꯩ ꯀꯅꯥꯅꯣ? ꯑꯩꯒꯤ ꯈꯣꯡꯗ ꯂꯧ ꯊꯥꯡꯂꯩꯕ ꯅꯈꯣꯏ ꯀꯅꯥꯅꯣ? ꯅꯊꯋꯥꯏ ꯃꯥꯡꯒꯦꯔꯥ? ꯑꯩꯁꯤ ꯌꯨ ꯉꯥꯎꯔꯦꯅ ꯅꯈꯣꯏ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ? ꯑꯁꯨꯝꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯣꯃꯩ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯔ ꯈꯖꯤꯛꯇꯤ ꯉꯛꯄꯗꯤ ꯐꯥꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯇꯣꯃꯩ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯔꯒ ꯏꯃꯨꯡꯗ ꯆꯪꯅꯕ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯃꯍꯥꯛꯀꯤ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯅꯕ ꯇꯧꯔꯤ꯫ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ, ꯍꯩ ꯆꯠꯂꯣ, ꯅꯈꯣꯏꯒꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯛꯊꯥꯛ ꯃꯌꯥꯝ ꯑꯁꯤ ꯅꯈꯣꯏ ꯑꯩꯅ ꯄꯤꯔꯕꯅꯤ, ꯆꯥꯔꯣ ꯆꯥꯛꯊꯥꯛ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯊꯥꯛ ꯑꯗꯨ ꯃꯍꯥꯛꯅ ꯀꯩꯅꯣ ꯁꯗꯨꯝ ꯈꯔ ꯂꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯆꯥꯛꯊꯥꯛꯁꯤꯡ ꯑꯗꯨ ꯂꯥꯏꯒꯤ ꯇꯤꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯥꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯈꯛꯅ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯃꯤꯗ, ꯃꯤꯍꯤꯡ ꯃꯅꯝ ꯆꯥꯅꯤꯡꯉꯤ, ꯃꯤ ꯆꯥꯅꯤꯡꯉꯤ, ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯃꯤ ꯆꯥꯒꯗꯣꯔꯤꯕꯅꯣ? ꯑꯩꯅ ꯊꯥꯛꯂꯤꯕ ꯆꯥꯛꯊꯥꯛ ꯑꯁꯤ ꯃꯁꯤ ꯑꯗꯨꯝ ꯆꯥꯎ, ꯅꯈꯣꯏꯗ ꯃꯤ ꯄꯤꯖꯕ ꯌꯥꯗꯦ꯫ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯒꯅ ꯑꯁꯤ ꯑꯅꯥꯒꯤ ꯁꯔꯨ ꯁꯔꯥꯡꯒꯨꯝꯕ ꯑꯗꯨꯒ ꯃꯇꯣꯡ ꯀꯩꯅꯣ ꯈꯔꯁꯨ ꯆꯥꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯥꯕ ꯈꯛꯇ ꯅꯠꯇꯅ ꯃꯤ ꯑꯍꯤꯡꯕꯒꯤ ꯍꯛꯆꯥꯡ ꯆꯥꯒꯦꯗꯤ ꯈꯜꯂꯛꯀꯅꯨ꯫ ꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯆꯥꯛꯊꯥꯛ ꯑꯁꯤ ꯃꯁꯤ ꯆꯥꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ
ꯂꯥꯏ ꯐꯠꯇꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯏꯌꯥ, ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯅ ꯑꯆꯨꯝꯕꯁꯨ ꯐꯥꯎꯗ꯭ꯔꯕ ꯖꯥꯠꯂꯥ? ꯀꯌꯥꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯕ ꯇꯤꯃꯨ ꯂꯥꯏꯃꯨꯅꯣ! ꯑꯩꯅ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯒꯗꯤ ꯅꯈꯣꯏ ꯆꯥꯛꯊꯥꯛ ꯈꯔ ꯐꯪꯖꯔꯤꯕꯗꯨ ꯑꯃꯠꯇꯁꯨ ꯐꯪꯂꯣꯏ ꯍꯥꯏꯗꯅ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯎꯕꯁꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯅꯕ ꯇꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯇꯣꯃꯩ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯨꯕꯥꯛ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯐꯨꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯇꯣꯃꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯇꯧꯔꯕꯁꯨ ꯇꯣꯃꯩ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯔ ꯈꯖꯤꯛꯇꯤ ꯀꯤꯕꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯜꯂꯒ ꯇꯣꯃꯩ ꯌꯥꯝꯅ ꯀꯤꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯔꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯂꯕ ꯃꯉꯣꯟꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯋꯥꯡꯂꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯨꯗ ꯇꯣꯃꯩ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯑꯗꯨꯃꯛ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯃꯥꯒ ꯃꯄꯥꯒ ꯊꯣꯔꯛꯂꯦ꯫ ꯀꯅꯥ ꯂꯥꯎꯈꯤꯕꯅꯣ ꯍꯥꯏꯔꯒ ꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ ꯍꯥꯏꯔꯒ꯫ ꯃꯗꯨꯗ ꯄꯤꯁꯛꯅ, "ꯑꯦ, ꯅꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯏꯍꯦ, ꯃꯥꯗꯤ ꯀꯃꯥꯏꯅ ꯁꯤꯗꯩꯁꯤꯗ? ꯉꯁꯥꯏꯗꯁꯨ ꯂꯥꯛꯄ ꯈꯣꯠꯄ ꯃꯈꯣꯜꯁꯨ ꯑꯃꯠꯇ ꯇꯥꯗꯦ, ꯀꯃꯥꯏꯅ ꯇꯨꯁꯤꯜꯂꯤꯕ? ꯍꯦꯔꯥ, ꯀꯩꯅꯣꯗ, ꯅꯪꯁꯨ ꯉꯥꯎꯈꯠꯂꯦꯗ! ꯀꯃꯥꯏꯅ ꯁꯤꯗꯒꯤ ꯃꯍꯥꯛ ꯃꯊꯟꯇ ꯂꯥꯎꯔꯒ ꯆꯪꯉꯛꯀꯗꯣꯔꯤꯕꯅꯣ? ꯌꯨꯝꯅꯦ ꯌꯨꯝꯁꯦ, ꯌꯨꯝꯁꯤꯗ ꯃꯍꯥꯛꯅ ꯆꯪꯉꯛꯄꯗ ꯂꯥꯎ ꯈꯣꯡꯂꯒ ꯀꯃꯥꯏꯅ ꯂꯥꯛꯀꯗꯣꯔꯤꯕꯅꯣ? ꯃꯄꯥ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯎꯈ꯭ꯔꯦꯗ! ꯁꯦ, ꯅꯆꯥꯅꯨꯄꯥꯁꯦ ꯏꯃꯨꯡꯗ ꯈꯤꯇꯪ ꯊꯨꯅ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯈꯨꯗꯤꯟꯅꯔꯒ ꯇꯨꯁꯤꯜꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯁꯦ, ꯏꯃꯨꯡꯗ ꯈꯤꯇꯪ ꯊꯨꯅ ꯄꯨꯁꯤꯟꯁꯤ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯕꯥꯅꯤꯅ ꯏꯁꯤꯡ ꯊꯥꯔꯒ ꯂꯥꯛꯅꯕ ꯃꯇꯝꯗ ꯇꯣꯃꯩ ꯃꯁꯥꯒꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯇꯣꯃꯩꯅ, "ꯑꯁ, ꯏꯃꯥ, ꯑꯩꯗꯤ ꯏꯁꯥꯁꯤ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯀꯔꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟꯒ ꯂꯣꯏꯅ ꯃꯥꯡꯂꯦ꯫ ꯏꯃꯥꯡꯃꯛꯇꯗ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ..." "ꯍꯩ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯗꯨꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯈꯛꯇ ꯅꯠꯇꯅ ꯊꯪꯅꯕꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ!" ꯍꯥꯏꯗꯅ ꯃꯈꯣꯏꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯇꯣꯃꯩ ꯃꯃꯪ ꯃꯍꯥꯗ ꯀꯩꯅꯣ ꯈꯔ ꯎꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯣꯃꯩꯅ ꯃꯄꯥꯜ ꯊꯣꯛꯅꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯑꯒ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯔꯒ ꯃꯄꯥꯜ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯅ ꯃꯄꯥꯜ ꯑꯁꯨꯝ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯥꯎꯕ ꯍꯣꯏꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯩ ꯀꯩꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯗꯨ ꯇꯥꯔꯛꯄꯗ ꯃꯁꯝ ꯃꯅꯥ ꯆꯞ ꯍꯦꯛꯇ ꯌꯨꯡꯉꯤ꯫ ꯇꯣꯃꯩꯅ, "ꯍꯩ, ꯀꯩꯅꯣ, ꯃꯈꯣꯜ ꯑꯃ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯩ ꯇꯥꯏꯗ" ꯍꯥꯏꯗꯅ ꯇꯣꯃꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯦꯡꯒꯣꯟꯗꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯌꯦꯟ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯂꯤ꯫ ꯌꯦꯟꯁꯤꯡ ꯑꯗꯨ ꯐ꯭ꯔꯤꯡ ꯂꯥꯎꯕ ꯃꯈꯩ ꯀꯥꯎꯕ ꯈꯣꯠꯄ ꯇꯧꯔꯒ ꯇꯣꯃꯩ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯪꯂꯛꯏ꯫ ꯇꯣꯃꯩꯅ, "ꯀꯩꯅꯣꯗ, ꯌꯦꯟꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯈꯔꯅ ꯍꯨꯔꯥꯜꯂꯒ ꯆꯥꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤꯕ ꯖꯥꯠꯂꯥ?" ꯍꯥꯏꯗꯅ ꯇꯣꯃꯩ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯅꯈꯥꯗꯣꯝꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯊꯣꯛꯂꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯄꯈꯔ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯨꯡꯂꯣꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯇꯣꯃꯩ ꯍꯥꯏꯔꯒ ꯀꯧꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯇꯣꯃꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯐꯠ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯌꯥꯎꯗꯕ, ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ, ꯍꯥꯏꯕꯗꯤ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯌꯥꯎꯗꯕ, ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕꯅ ꯌꯥꯎꯕ ꯃꯤꯁꯛ ꯑꯃ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯕ ꯃꯈꯩ ꯇꯣꯃꯩꯒꯤ ꯃꯁꯥꯗ ꯂꯦꯡꯕꯥꯟ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯁꯥꯡꯇ꯭ꯔꯣꯛ ꯁꯥꯡꯕ ꯃꯈꯩ ꯊꯝꯂꯛꯏ꯫
Madu thamlakpaduda Tomai yamna kana lauraga mahaki masasi mikap thorakpani. Tomai hukmang anapi kangi mikap thorakpa matam maduda mangoira onthokpanida. Ipu sawbagi hingkhol asibu karigumba ama tawduna thamlabra onthokpani. Masigi halasisu asuk haloiraba mana laagi tingi karigumba ama tawribra. Aidi onthona sukikhreda. Adubu thoiba thokdo wathok mayam asidi taseng hairabada kifamdi amata thoktabani. Aikhoisu naha oiribani. Naha oiriba aikhoina asigumba thabak asi tawdanaba thingbanadi phabani. Adubu mahakti laigi tingi ama sanai haidana laikagi miyosing asu nimphung ngangnaribani. Posem jaduga toksilabadi pharak onthokna tagadoribani. Aidi onthona su tangkhreda haidana Tomai mahaki masadu tumthanaba phana kana honajabani. Adubu yaba kauba leitre. Makhoigi thangnabagi sambal asida kanagumba misak ama deblaga Tomai haidana ahingi matam maduda kaubagi khonjel ama taba horaklei. Madugi makhol mayam sing adu hek tarakpada Tomai na hairai. Haujipu aigi ming kaurakliba kanano sibu. Ahing thinglaba matam asidabu sibu kauba honaribrane haidana wakhal khalli. Asumnang ngihaktangi matungda kauna leiringai matamda Tomai mahaki masasi swai lauba ama phaugalakli. Tomaina soidri aigi sasi ngasai thengnakiba mayam sing aduna aigi sasi apunaba amana pubagumna tawbagum tawri. Amuktangdi babagi magada hogdoklaga isi amuktang aingonda thoiba thawdok asi thawdoksing asi amuktang yenghanbana phadoribra. Amuk yenghaluraga kai amuk tawrakadoriba. Phare ama oijarabasu ai babagi magadadi tumba thugairaroigi. Phare haidana Tomai ado wakhal adu makhallaga leirami. Ngaihaktangi matungda makhoigi maning thangba somda kubak khuna kanagumba misak amana koisen sialaga makhol kaya marom ama tarakpagi makhol sing aduda Tomai mahaki masasi thoaga mutang yengusira tarakliba makhol mayam asi masik karino haidana wakhalda singnaba phaurakle. Magi manak nakpada leiba torch ado pairaga Tomai prap thorakpani. Yana khadom da maning thong ado hangdolaga thorakpa matamda Tomai mahaki masasi swai hekta lawi. Makhoigi yembongi nakal thangba domda kanagumba misak ama lepaga leirambado madu uruba matamda Tomai mahaki masasi yamna kirabani. Kanano sangsilaga mukta yengge haidana prap sangsilaga yengluba matamda kanagumba amata su leiramde. Tomaina wakhalda khalli masigi sanariba lila mayamsing aina sum khanbada masigi thangnabada leiriba amaiba sawbasina soidana oigadoribani. Aidi onthona su talleda thoiba thawdo asi laikai miyosingna masi pharaga mutangdi warakpadi phabani sha. Laikai miyosingna warakpada masu ahalni haidana mayam asina kinarabra karino haidana Tomai wakhalda jati wakhal yamna khalaga dumak prap sangsilakpani. Nongan thorakle hongbaga mahaki nupiga wari watai sanaduna leirami. Ngarang su kaikena jatki makholi amna taini ahingi matam maduda aisu khandreda kari haigadabano. Asomgi thangnabasinaga mathong lai masadabane. Mathong lai masadaba somgi halasisu handa marakti kumhai ama yamna takhalakli. Thoiba thawdoksing asibu mahakti kaigumba amata khandribasini. Laikagi miyosingna kai hainarkhini. Laikagi miyosingna kai tawrakadagi haidana kaigumba amata khanba ngamdaba misak asini aina khwaidagi ngaklibasi. Aduni aikhoina phana nganglabasu phana thinglabasu madumadi yagadaba mandre. Nang bhu sanai haidana kitlaw nekta namaga hangbasu yadabagum taw. Madune khwaidagi marudi nang bhu sanai nang kari maramgidamakta masida laigi tingi ama sanaribano haidana hek hanglubasu yadabagum taw.
ꯑꯩꯅ ꯀꯗꯥꯏꯗ ꯁꯥꯟꯅꯩ ꯄ꯭ꯔꯃꯥꯟ ꯄꯨꯊꯣꯛꯎ ꯈꯨꯗꯝ ꯆꯥꯌꯦꯡ ꯄꯨꯊꯣꯛꯎ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯁꯨ ꯍꯦꯛ ꯄꯪꯌꯥ ꯌꯥꯗꯕꯅꯤ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯑꯃ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯗꯤ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ꯫ ꯅꯆꯥꯅꯨꯄꯥꯗꯨ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ? ꯍꯧꯒꯠꯇ꯭ꯔꯤ ꯍꯧꯗꯣꯛꯎꯁꯨ ꯍꯥꯏꯕ꯭ꯔꯥ? ꯍꯧꯗꯣꯔꯛꯎ, ꯃꯥꯒ ꯀꯩꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯥꯁꯤ ꯍꯧꯗꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯃꯩ ꯍꯧꯒꯠꯂꯛꯂꯒ, ꯑꯁ ꯏꯃꯥ, ꯑꯩꯗꯤ ꯏꯁꯥꯁꯤ ꯇꯨꯝꯅꯤꯡꯕ ꯍꯦꯟꯃꯟꯗꯅ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯁꯨ ꯀꯩꯅꯣ ꯈꯔ ꯊꯦꯡꯅꯩ꯫ ꯀꯩ ꯊꯦꯡꯅꯒꯦ ꯍꯥꯏꯗꯅ ꯍꯪꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯗꯨꯗ ꯇꯣꯝꯃꯩꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯔꯥꯡ ꯀꯣꯛ ꯍꯧꯗꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯕꯕꯥ, ꯑꯩ ꯍꯧꯗꯣꯔꯛꯇ꯭ꯔꯕꯅꯤ꯫ ꯕꯕꯥꯒ ꯏꯃꯥꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯅꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯧꯗꯣꯔꯛꯇ꯭ꯔꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯤꯗꯤ ꯀꯣꯛ ꯂꯥꯎꯅ ꯍꯧꯗꯣꯔꯛꯄ ꯌꯥꯕꯗꯨꯗ ꯑꯃꯨꯛ ꯀꯩꯅꯣ ꯈꯔꯁꯨ ꯅꯪꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯄ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯪꯒꯤ ꯃꯈꯥꯒꯤ ꯁꯨꯝꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯀꯀꯥ ꯗꯣꯔꯦꯟꯒ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯒꯦ꯫ ꯅꯪꯒꯤ ꯀꯀꯥ ꯗꯣꯔꯦꯟꯅꯁꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯁꯤꯅꯕ ꯍꯥꯏꯗꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯅꯤ ꯑꯩꯈꯣꯏꯅꯁꯨ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯃꯗ ꯆꯠꯇꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯅꯕ ꯌꯥꯝꯅ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯂꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯩꯍꯜꯂꯛꯏꯕ꯭ꯔꯥꯁꯨ ꯈꯪꯗꯦ꯫ ꯕꯕꯥ, ꯃꯗꯨ ꯑꯩꯁꯨ ꯈꯟꯖꯥꯟꯅꯔꯤꯕꯅꯤ꯫ ꯀꯀꯥ ꯗꯣꯔꯦꯟ ꯍꯣꯏꯗ ꯆꯠꯂꯒ ꯕꯕꯥꯅꯁꯨ ꯀꯩꯅꯣ ꯈꯔ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯄꯅ ꯐꯠꯂꯣꯏꯗꯕ꯭ꯔꯥ? ꯑꯩꯁꯨ ꯈꯜꯂꯤ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯑꯃ ꯑꯣꯏꯖꯔꯁꯅꯨ, ꯑꯃꯨꯛꯇꯪꯗꯤ ꯋꯥ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯏꯄꯥ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯃꯩꯒꯤ ꯃꯄꯥ ꯍꯣꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯗꯣꯔꯦꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯗꯣꯔꯦꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯑꯉꯥꯡꯁꯤꯡ ꯑꯍꯤꯡ ꯊꯦꯡꯕ ꯈꯣꯠꯄ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯈꯔ ꯐꯪꯏ꯫ ꯑꯗꯨꯒ ꯇꯥꯕꯗꯁꯨ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ ꯃꯈꯣꯜ ꯀꯌꯥꯒꯨꯝꯕ ꯑꯃꯗꯤ ꯇꯥꯔꯛꯂꯤꯕꯅꯤꯗ꯫ ꯑꯩꯁꯨ ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤ ꯑꯉꯥꯡꯁꯤꯡꯅ ꯂꯣꯏꯅ ꯊꯦꯡꯅꯩ, ꯂꯣꯏꯅ ꯇꯥꯏ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯜ ꯑꯃꯠꯇꯁꯨ ꯇꯥꯔꯛꯇ꯭ꯔꯤ꯫ ꯏꯇꯥꯎꯅ ꯃꯈꯣꯜ ꯇꯥꯔꯛꯇ꯭ꯔꯤ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯗꯨꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯀꯤꯖꯩ꯫ ꯃꯈꯣꯏꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯀꯩꯅꯣ ꯈꯔ ꯇꯧꯕꯅ ꯐꯠꯂꯣꯏꯗꯕ꯭ꯔꯥ? ꯑꯗꯨ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯦꯛꯇ ꯑꯔꯦꯝꯕ ꯇꯥꯔꯤꯕꯅꯤꯗꯣ꯫ ꯃꯗꯨꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯥ ꯁꯥꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯕꯤꯗ ꯇꯦꯡꯕꯥꯟꯕ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ, ꯃꯗꯨꯃꯛꯁꯨ ꯑꯣꯏꯗꯕꯅꯤꯅ ꯑꯩꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯍꯩ ꯑꯃꯠꯇ ꯆꯥꯗꯕꯁꯤꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯕꯅꯤ꯫ ꯅꯪ ꯈꯛꯇ ꯅꯠꯇꯦ, ꯑꯩꯁꯨꯅꯤ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯍꯣꯔꯦꯟ ꯑꯍꯤꯡꯁꯤꯃꯗꯤ ꯆꯪꯁꯤꯜꯂꯒ ꯃꯁꯤ ꯍꯦꯛꯇ ꯍꯥꯠꯇꯣꯛꯎꯔꯁꯤꯔꯥ? ꯍꯦꯔꯥ, ꯌꯥꯔꯣꯏꯗ꯫ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯑꯩ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕꯗꯨꯅꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯒ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯏꯁꯥꯁꯦ ꯇꯟꯕꯨ ꯌꯥꯝꯅ ꯇꯜꯂꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯕ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯈꯠꯂꯒ ꯃꯍꯥꯛꯅ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯣꯏꯅ ꯂꯧꯍꯧꯔꯕꯗꯤ? ꯍꯦꯔꯥ, ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯂꯧꯍꯧꯔꯒ ꯀꯩꯗꯧꯒꯗꯣꯔꯤꯕꯅꯣ? ꯅꯠꯇꯦ, ꯃꯆꯥ ꯃꯁꯨ ꯑꯃ ꯂꯩꯗꯅ, ꯃꯥꯒꯤ ꯙꯥꯔꯅꯥ ꯂꯩꯗꯅ ꯂꯧꯍꯧꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯃꯗꯨꯒꯤ ꯋꯥꯗꯨꯃ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦꯀꯣ꯫ ꯂꯧꯁꯨ ꯂꯧꯍꯧꯔꯣꯏ, ꯊꯥꯖꯕꯁꯨ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯑꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯕꯅꯤ꯫ ꯃꯗꯨꯗ ꯍꯣꯡꯕ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯀꯩꯅꯣ ꯈꯔ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ꯫ ꯍꯩ, ꯇꯥꯕ꯭ꯔꯥ? ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯇꯟꯁꯨ ꯇꯜꯂꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ
ꯑꯃꯁꯤꯅ ꯑꯣꯏꯅ ꯑꯣꯟꯈꯠꯂꯒ ꯍꯥꯠꯂꯛꯀꯗ꯭ꯔꯥ? ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯈꯠꯂ ꯍꯥꯠꯂꯒ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯗꯤ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯍꯦꯔꯥ, ꯑꯗꯨꯃꯛꯁꯨ ꯇꯧꯔꯛꯑꯣꯏꯗ꯫ ꯅꯪꯅ ꯈꯪꯕ ꯉꯝꯕ꯭ꯔꯥꯅꯦ? ꯑꯩ ꯈꯪꯏ꯫ ꯏꯍꯦ, ꯅꯪꯅ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯗꯤ ꯅꯨꯄꯤ, ꯇꯥꯅꯤꯡꯗꯕ ꯋꯥꯅꯤ꯫ ꯇꯥꯅꯤꯡꯗꯕ ꯋꯥꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯐꯝꯁꯤꯡꯗ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯒ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡꯗ ꯁꯛ ꯊꯥꯛꯄꯤꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯇꯧꯔꯤ꯫ ꯇꯥꯟꯖꯥ ꯆꯥꯅꯅ ꯇꯣꯃꯩꯁꯨ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯒ ꯍꯦꯛ ꯇꯥꯟ ꯆꯥꯅꯔꯨꯔꯦ꯫ ꯇꯣꯃꯩꯅ, "ꯏꯁ, ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯍꯦꯛꯇ ꯇꯥꯟ ꯆꯥꯅꯅ ꯇꯧꯔꯒ ꯍꯦꯛ ꯂꯩꯔꯝꯃꯤꯗ꯫ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯅ ꯍꯦꯛꯇ ꯇꯧꯔꯤꯕꯁꯤꯗꯤ ꯃꯍꯥꯛꯇꯤ ꯁꯤꯒꯤ ꯃꯤꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯃꯤꯅꯤꯗꯅ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯕꯁꯤ ꯃꯁꯤ ꯐꯔꯦ, ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯁꯤ ꯑꯩꯁꯨ ꯁꯨꯝ ꯌꯦꯡꯂꯒꯦ꯫ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯁꯤ ꯌꯦꯡꯂꯒꯦ" ꯍꯥꯏꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯨꯈꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯇꯣꯃꯩ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯃꯥꯏꯕ ꯆꯥꯎꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯕꯅ, "ꯍꯣꯏ, ꯅꯪꯅ ꯁꯤꯗ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ? ꯑꯩ ꯈꯪꯉꯣꯏꯗꯕ ꯃꯥꯟꯕ꯭ꯔꯥ? ꯑꯩ ꯈꯪꯉꯣꯏꯗꯕ ꯃꯥꯟꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯇꯣꯃꯩꯒꯤ ꯃꯁꯥꯗ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯇꯣꯃꯩ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯈꯟꯗꯅ ꯃꯁꯥꯁꯤ ꯏꯐꯥ ꯐꯥꯈꯠꯂꯤ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯂꯨꯈꯝꯗ ꯊꯥꯔꯝꯃꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ, ꯑꯗꯨꯒ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯁꯤꯗꯤ ꯁꯤꯗꯤ ꯅꯥꯈꯩꯁꯤꯡꯅ ꯁꯤꯗꯤ ꯀꯩꯅꯣꯗ ꯍꯥꯏꯗꯅ ꯇꯣꯃꯩ ꯃꯁꯥꯁꯤ ꯀꯤꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯩꯅ ꯑꯁꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯔꯛꯂꯒ ꯇꯣꯃꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯆꯥꯎꯕꯅꯗꯤ ꯐꯅ ꯀꯟꯅ ꯈꯥꯝꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯐꯥꯅ ꯄꯨꯅꯕ ꯉꯝꯗ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯃꯩꯒꯤ ꯃꯁꯥ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯄꯥꯏꯁꯤꯜꯂꯛꯄꯅꯤ꯫ ꯇꯣꯃꯩꯒꯤ ꯃꯁꯥꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯣꯃꯩꯒꯤ ꯃꯁꯥꯁꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯏꯕ ꯆꯥꯎꯕꯅ ꯈꯥꯝꯂꯦ꯫ ꯃꯗꯨꯗ ꯃꯥꯏꯕ ꯆꯥꯎꯕꯅ, "ꯍꯣꯏ, ꯅꯈꯣꯏ ꯆꯪꯕ ꯌꯥꯔꯣꯏ" ꯍꯥꯏꯗꯅ ꯇꯥꯞ ꯂꯥꯎꯅ ꯈꯥꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯃꯩꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯔ ꯀꯤꯔꯝꯕꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈꯠꯂꯛꯂꯕꯅꯤ꯫ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯇꯣꯃꯩ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯊꯛ ꯅꯤꯛꯅ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯏꯃꯨꯡꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯇꯣꯃꯩ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯅ ꯈꯥꯡꯉꯤ꯫ ꯃꯃꯥ ꯃꯄꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯂꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯇꯥꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯁꯣꯁꯤꯁꯨ ꯂꯣꯜꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯔꯒ ꯗꯣꯔꯦꯟ ꯑꯃꯗꯤ ꯍꯣꯡꯕ ꯃꯕꯥꯅꯤ ꯌꯨꯝ ꯑꯗꯨ ꯁꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯁꯣꯁꯨ ꯂꯣꯜꯂꯝꯗꯕꯗꯨꯗ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯌꯦꯡꯂꯛꯄꯗ ꯀꯤꯔꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯈꯪꯗꯕ ꯐꯤꯅ ꯀꯩꯅꯣ ꯈꯔ ꯌꯦꯠꯂꯒ ꯁꯗꯨꯝ ꯃꯇꯨꯝ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯕ ꯌꯥꯎꯏ꯫ ꯃꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯕꯥꯅꯤꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯦ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯄꯥꯏꯗꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯔꯤꯕ ꯎꯄꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯒꯞ ꯇꯧꯔꯒ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ 무름무름 ꯁꯣꯜꯂꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥ ꯈꯔ ꯂꯩꯕꯒꯤ ꯃꯈꯣꯜꯒꯨꯝꯅ ꯃꯈꯣꯜ ꯖꯥꯠ ꯌꯥꯝꯅ ꯇꯥꯔꯛꯏ꯫ ꯗꯣꯔꯦꯟꯅ, "ꯏꯇꯥꯎ, ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ꯫ ꯃꯁꯤꯒꯤ ꯆꯥꯎꯔꯕ ꯁꯪꯒꯥꯏꯁꯤꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦꯗ." "ꯏꯇꯥꯎ, ꯉꯥꯏꯈꯣ, ꯀꯤꯈꯤꯅꯨ. ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯈꯤꯁꯤ. ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯈꯤꯁꯤ." "ꯍꯩꯔꯥ, ꯀꯩꯅꯣꯗ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯕ ꯍꯥꯏꯁꯤꯕꯨ? ꯆꯠꯂꯁꯤ" ꯍꯥꯏꯗꯅ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕꯗ ꯃꯃꯥꯡ ꯊꯣꯡ ꯑꯃꯗꯤ ꯃꯅꯤꯡ ꯊꯣꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯒꯝ ꯊꯤꯡꯖꯤꯜꯂꯝꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯗꯣꯔꯦꯟ ꯑꯃꯗꯤ ꯍꯣꯡꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯈꯝꯗ
ꯄꯣꯞ ꯄꯣꯞ ꯂꯥꯎꯕ ꯃꯈꯩ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯨꯡꯃꯥꯡ ꯑꯁꯤꯗ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯈꯔ ꯍꯨꯍꯨꯠ ꯂꯥꯎꯕ ꯃꯈꯩ ꯑꯗꯨꯃꯛ ꯆꯠꯂꯤ, ꯃꯁꯛ ꯃꯁꯥꯗꯤ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ꯫ ꯃꯗꯨꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯅꯤꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯗꯣꯔꯦꯟ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎꯗꯨꯗ ꯎꯔꯨꯔꯨ ꯍꯦꯛꯇ ꯎꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯍꯣꯡꯕꯁꯨ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯗꯦꯛꯄꯒꯨꯝꯗꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯃꯊꯟꯇ ꯍꯦꯛꯇ ꯊꯨꯗꯦꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯣꯔꯦꯟ ꯑꯃꯗꯤ ꯍꯣꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ, ꯇꯝꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯕꯅꯤ꯫ ꯃꯅꯨꯡ ꯑꯁꯤꯗ ꯎꯄꯨ ꯀꯥꯡꯊꯣꯟ ꯃꯌꯥꯝ ꯑꯃ ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯔꯒ ꯊꯨꯒꯥꯏꯕ ꯌꯥꯡꯈꯥꯏꯕ, ꯏꯃꯨꯡ ꯂꯝꯌꯥꯏꯁꯤꯁꯨ ꯁꯤꯡꯖꯨ ꯁꯥꯕ ꯃꯈꯩ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯌꯥꯝꯅ ꯁꯗ꯭ꯔ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯀꯨꯝꯍꯩ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯇꯣꯃꯩ ꯑꯃꯗꯤ ꯗꯣꯔꯦꯟꯒꯤ ꯅꯨꯄꯤꯁꯨ ꯑꯗꯨꯃꯛ ꯎꯔꯤꯕꯅꯤ ꯑꯍꯧꯕꯗꯒꯤ꯫ ꯑꯗꯨꯕꯨ ꯎꯔꯕꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯈꯣꯏꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯣꯏꯅ ꯎꯔꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯈꯔ ꯆꯤꯡꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯏꯀꯣꯛ ꯀꯣꯛꯂꯕꯅꯤ꯫ ꯆꯤꯡꯅꯕꯒ ꯂꯣꯏꯅ ꯍꯦꯛ ꯃꯊꯤ ꯐꯣꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯀꯧꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯍꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯗꯣꯔꯦꯟꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯗꯣꯔꯦꯟꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯉꯥꯏꯈꯣꯗꯥ, ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯨꯛ ꯀꯧꯔꯨꯔꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯆꯪꯉꯨꯔꯤꯕꯅꯣ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯗꯣꯔꯦꯟꯒꯤ ꯅꯨꯄꯤꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪ ꯈꯥꯟꯖꯥꯟꯅꯩ꯫ ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤ, ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯑꯩꯈꯣꯏ ꯈꯨꯔꯥ ꯆꯥꯎꯕꯗꯣ ꯃꯍꯥꯛ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯖꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯅꯤꯗꯣ ꯃꯈꯣꯜ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯂꯥꯛꯂꯦ꯫ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯍꯦꯛ ꯂꯥꯛꯄ ꯀꯥꯟꯗꯨꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯁꯨ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯤ꯫ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯛꯄ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏꯕ ꯃꯤꯁꯧ ꯃꯌꯥꯝ ꯑꯁꯤ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯂꯣꯏꯅ ꯎꯔꯦꯗꯅ꯫ ꯑꯩ ꯑꯃꯨꯛꯇꯪ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯤꯡ ꯑꯗꯨꯅ ꯈꯨꯔꯥ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯈꯣꯏ ꯈꯨꯔꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯖꯈ꯭ꯔꯦ, ꯈꯨꯔꯥ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯞꯄꯤꯕꯗꯨꯅ ꯍꯥꯏꯗꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯏꯃꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯆꯥꯎꯕꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯡꯗꯣꯛꯑꯒ 이문데 장실락pa matamda tauramliba mong matawsingado loina uri maduda nakhoi kari maramgidamakta aigi yum asida sanguribano mapu laitringai matamda nakhoina sanguribado madu yadeko haidana makhoi suprap prap sangsilaklaga tauriba kumhai mayam singado loina uri madudagi makhoi mayam asisu murum murum solaga खुरामुक्ता दे अखोई फनबा मुक्तंग तौबियु नत्रगा दे अखोई की थवासिंग सिलोइना पुमांग मांग बतारे हादना हाइरकलम्मी ngaihaktan gi matungda saubana tawraga lai gi tingi thau kaigumba ma tawdaba yaroi haidana makoi sulai gi tingi ama ma khuram thoklei madu khuram kibadagi makoi ni tu sugyan taraklei dorena madi hongba sugyan taraklaga khurai khuna tawkiba kumhai mayam singada lanjare yaragadi khurana mutang ngakpiu aikhu lanjare haidana makoi masana swairaklammi madugi matam maduda makoi su amuk hana tawraroi haidana wakhalda khangkhre masigi matungdagidi kaisu thoidokpa amata su tawrakhidre tawriba kumhai mayam singa se makoina lalubagini haibado mayak sengna khanglabana makoi su tawkhidre matamgi matungina saubasi su adumak sikhre sauba sikraba matungdagidi mahaki hingkhola sisu kanagumba amata sangnaba ngamhodre makoina hana khaluriba wakhalga loina hekta pungkai kairaga adumak lehore masigi matungdagi makosu hingkhol sambala se phajana khajilaba matungda kanagumba amata sanghandana adumak thamkhre wari ase matang asida losinjare wari ase nungai birabadi like amadi subscribe share tobiramo haiduna ijari mathangi wari dasu nungai raba wari mayam ama puduna laksagi
mayamna subscribe amadi share tawbiduna channel asibu puning thawgatpiyu. Phare mayam adudi ngasigidi matang asida losinjarage. Mathangi warida mo hana thengarasi.